Ccpur tuibongda ising saubadagi Kuki ani drain da tasan khibadagi animak sikre. Shillongi oiba masagi territorial army ama semnaba National Northeast Students Organization amasung KSU Khasi Students Organization ani asina taksilakre haina Cabinet Minister Paul Langdona phongdorakre. Hairiba Cabinet Minister asi masasu hana KSU President oina thawpurami haidi mahana KSU gi President oina lairingai da su hairiba wafam ase pukhatlambani haina phongdokle masida natana Meghalaya State na Village Defense Party BDP amasu semnaba legislation semkhre haidi hairiba territorial army ase Mizoram masagi su semnaba honari haidi Kuki zona Naga ge history bu malam gi miyamda lana uhanba yaroi haina UNC na phongdorokre Kuki zo community na Manipur da ethnic violence thorakpa horakpada Union Government, Israel Prime Minister, European Union amasung UN na singbada thakiba serolda Nagagi history bu semdok sadokpa Aronba wafam kaya yawkiba aduna Manipur da leiriba Naga singda hakthengna na sohalle haina United Naga Council na thakiba serol adubu kanna yaningda phongdorokle UNC na thadrokpa serol amada hai Manipur da mitai amasung Kukizo anigi marakta conflict hek thorakpadagi Manipur da ingtapa hanjilakna ba honaba yaba thabak sing UNC na tawduna laklabaso ngasi phawbu irang asilo sinbang amduna leire barak sida Kukizo community gi maike degi thadropa serol memorandum khudemakta Naga gi puwari bu sendok sadok wafam ki hayorok pasna Naga miyamda khoisauna ba ma pohalle kumja 2016 da anoba district sem ki badu Naga singna yaning khide ngasi su yaning dre senapati amasung central district Tugaiduna anoba district ni sem ki badu administrative ki khudong chanaba ni haiba wafam da khudong chaba lauraga Congress lega na sathaki ba thawone matang asda senapati amasung central district tagi setoklaga sem ki ba district ani asi yauna separate administration amage demand torpa Naga singna yaba ngamloi matamadu da anoba district ani sem ki badu virtually Kuki khaktagi issue dani masida jo yaude maramasna Kuki jo gi maikai dagi tongan ba authority singda pi khiba memorandum aduda territorial matangda Aronba wafam kaya ama thamduna authority singbo apang musibani Kuki haiba maming ase kumja 1830-40 adaida taba horakibani maramasina Kuki hel haina Israel ge Prime Minister da pikiba memorandum gi mari suba parada yauriba wafam adu pumla lanbani memorandum adu da Kuki state semnaba jo miyam yaude outer Manipur haiduna Aronba wafam kya thamle maramasna Naga gi puwari bu lana semdok sadok na bohonarapuda Naga singna tumini yengduna leiro have wafam so UNC na thamlakle Tengkhang ahumlakta IDP singmayumda hanjilhangane haiba thorangda More Kangpokpi amasung Surchanpur dagi lanjelakpa sing yauramdre hairi More amasung Surchanpur dagi lanjelakpa singi committee ahumgi mihut mapana governor unaduna mukhoibu hanjilhangadaba matam pibiyo haijakre More Kangpokpi amasung Surchanpur dagi lanjelakiba singi mayumda hanjinbagi wafamdi mathang sahi 2026 March matungda khanarasi hairakle hairi Manipur lengaki maikai dagi Chief Secretary oiramba Prashant Kumar Singh na mamang thagi marida hotel Falgi Sangai Hall da pangthokiba Manipur State Commission for Scheduled Tribe MSCST gi anisaba mapoku monthoramda athoiba mintunglen oina saruk yarakibagi khudong chaba lauraduna pawmai singna wahang hangbagi pakhumda May 3 2023 dagi thorakiba lan asina maram oiraduna relic camp singda changjafam laurokliba IDP singbu chatliba sahi asigi December phawbada tangkak humlak thokna masa gi mayamda hanjal handuna relic camp sing thonglon sinaba pandam thamli haikhrabasu masagi mayamda hanjinba yadaba IDP singna lenga masa prefabricated housing da laikigani haina phongdokkibagi chapchaba masak ngarang thorakre ngarang nomijingbo matung pung 12:35 tarakpadagi hauruduna More amasung Surchanpur dagi lanjalaktuna hujuk phawbo relief camp singda changjafam lorokliba miyoi singi committee ahongi mihut mapana Rajbhavan da governor ga unakre governor ga unaduna wari sanabada Maitai Council More MCM amasung Committee on Protection of Maitai Victims More gi mihut taruk amasung Surchanpur dagi lanjelakiba IDP singi Surchanpur United Committee gi mihut ahum punna mihut mapan saruk yaki haide More amasung Surchanpur dagi lanjelakiba IDP singi committee singa unakibagi wafam Rajbhavan gi Governor Secretary tagi su official oina aiba serol amada phongdorakhe serol asina haibagi matungina ngarang tongan ba IDP singi CSO singi mihut singa governor ga unakre makhona
मायoknariba awa ana amadi khudong chadabasing governor da paudam khrei mehutsing aduna lambi gi phibam phagathanba makhoiba masagi mayumda amu hanna khunda leta hanba kanjen rakpada yawba mahirosing gi mahai tambagi wafam ana layeng amasung makogi yum kai nauna sabagi matangda su governor da mari lenaba wafam sing phongdokki haire jadliba sahi asigi December phawbagi manungda relief camp sing da lerakliba IDP sing bu tangkal ahum thokna masagi mayamda hanjil halagani haiduna phongdokkiba masung masigi mathau taba tabak thoram sing paikhalakklabasu hanjil hangadoriba IDP sing asigi manungda more kangpopi amasung Surchanpur dagi lanjelakpa IDP sing yawramdre paramasina governor ga unaduna hairiba wafam ahum masidagi lanjilaktuna relief camp sing da lerakliba IDP singisu masagi mayamda hanjil hananabagi matam ama PBU haina taksinkhibani haire Lanai coaching center hangduna senda lamba lenga ki oja taruk MSF na phagat khre lanai oina coaching center hangduna senda lambi chatharamba lenga ki oja taruk Manipur Students Federation MSF na drive chathaduna phagat pangam khre haukiba July 13 da MSF na lenga ki school amadi college ta oja sing na lanai oina coaching center hangba amadi yumda coaching tawba sing asi tokpinaba amadi makhoigi mathakta yengsilagane loinana lenga ki mari lenaba authority sing na so hariba oja sing asigi mathakta action lokhatpinaba lauthokhraba matung ngarang MSF ki thongmi singna Kwaketel maikaida leiba coaching center ahum amadi kongba laisam lakaida leiba yumda hangba coaching center amada chattuna yengsilba matamda lenga ki oja taruk lanai oina senda lambi chatharambadagi phagat pangamkre phagalaba oja sing adudi Kwaketel da leiba sangai tutorial dagi lenga ki school singda oja oiba oja manga lanai oina coaching center da larik taklambadagi phagat pangamkre phagalaba oja sing adudi Johnson Higher Secondary da Chemistry ki lecturer oiba oja Suresh Math ki lecturer Sanjit Iboton Sana Higher Secondary School da Maths ki lecturer oiba oja Brojen CC Higher Secondary School ki Physics ki lecturer oja Bijoy English ki lecturer oja Injuka amadi Oriental College da Assistant Professor oiba oja Nongthombam Surjit hariba miyosing asina niyamgi wangda lanai oina coaching center singda mahiroi sing lairik taktuna selda lambi chatharambadagi MSF ki thomi singna phagat pangamkhibani hariba oja sing asi MSF ki thomi singna coaching center singda sattuna yengselba matamda coaching center sing aduda leiramkhide adungapu coaching center sing adugi register phakatuna yengloba matamda makhogi maming sing adu yaramba thengnakhibane hiramasigi matangda MSF ki president Rosana phogdokhibada lenga ki school amadi college ki oja singna tongan tongan business ki maongda mayamda natraga private coaching center singda senda lambi chathariba sing ase lengakna adum yengduna leiragadra masigumba thawng ase miyamgi amadi mahairoi khunaida singnaba oiba maramna MSF na yengsinba haukhibane lenga ki oja singna lanai oina business tawriba ase service rule 1964 da yariba provision mayam asi phongnu singnabane asigumba thawng asna maram oiraga lenga ki mahiloi sankaya amasi tharakpagi asoba masa ama oide loinana oja singa sna chatharagba thawng asi board ki amadi council ge exam lakpa matamda question center singa punna satminaraga mahiroi singda question kaya pisinduna asoba education gi lamda business ama chatharabra haibagi asoba singnaba ama sulaide maramaduna lenga ki oja singna lanai oina senda lambi chatharagba oja sing asigi mathakta lenga ki maikaidagi athoba matamda action lokhatkadabane karigumba lokholak tarabadi MSF na Manipur miyamga loinana akanba khongjang kya changsilagani hana suphongdokhe ngarang MSF na Kwaketel da leba sangai tutorial excellence tutorial advanced coaching amadi kongba laisam lekaida yumda hangba coaching center amada drive chathakhe loinana makhata na so MSF na atopa mafam singda leriba coaching center singda makhata na drive chathakhe gani haide Police amasung BDF ki ration money ki sanfam lupa lising ani dagi lising ani changa da hengal han khrei Manipur lenga ki Secretariat Home Department ki makai dagi Additional Secretary Home na ngarang thokpo order amada Manipur Police Department ki Security Person sing oiba Manipur Rifles India Reserve Battalion Civil Police Manipur Police Telecom Organization Central Motor Transport Workshop amasung Village Defense Force ki hojik leriba ration money ki sanfam lupa lising ani oiba se Mekokda lupa lising ani changa da hengalagani haide order sigi matungina hapkatlaba senphamasi mathang thage amadagi hauraduna tha khudingi chanaragane order si governor in council ge thasigi taramari da pangthokiba mifamna lobo warap ki matungina ayaba pibani haide hiramasigi matangda finance department su ngasi concurrence pi de haide BJP na namthak tawbire hairam laga kapsin jadona sijakre haide Uttarakhand ki Pauri district gi Jitendra Singh Kauba miyoi amana district asigi BJP lusingba Himanshu Samolina lampi gani haina thaja halaga lupa lakh 13 lokthokraga
lamsu pibidre amasung sel adusu handok piraktre haina maral siramlaga masa matomta nongbaina kapsinjaduna sijakre haidi masa matomta thawai thajadrengeda Jitendra Singhna record toramba video amada mahangna thawai thajaribasi BJP gi lusingba Himanshu Samolina namthak tobibadagine mahangna hairibasi teksak punamak Himanshu Samolina pugadawni mahangna namthak tawduna mental harassment tawbasina matam sangna wakhal nungai tabaga loinana siningbagi ihul phawba phawhalakibane mahakakta natana atopa mirai kiyadagi BJP lusingba Himanshu Samolina Uttarakhand gi Chief Minister gi office da thabak tawba OST saduna ser kya khonggatkiba laiki haina phongdoklamki Himanshu Samoli police na phaduna custody da thamkre haide Bom na Jammu railway station thugaigani ki hanbagi serol purakpa khunu ngamkhai manakta gi phare security na kankhat khre haide Jammu district ki RS Pura gi border area da leiramba Jammu railway station adu thugaigani haina khanghalakpa se puba khunu ama security force na phakibaga loinana hojik lamdam adu da police na hana da gi hena security kankhat khre haina officer sing na phongdora khre balloon sing phiral sing amasung khunu sing sijinaduna tongan ba makhal gi message sing poduna international border gi India gi nakal da Pakistan hek thajilaki adubo kehelakpa city ama puba khunu ama phaba side masna ahan bani haina makoina haike hojik leiriba kihanba gi phibam sing amasung anti India design sing asigi yenglaga security agency sing na hiramasi haksin lauri Pakistan gi nakan lomdagi purakpani thajaba khunu adu August 19 gi numidang pung mapalom tabada international border poringi Katmaria area da phake khunu adu gi makhongda Jammu railway station adu thugaina bagi message ama piba city ama pusilaki haina senior police officer amana haike Manipur gi rural area da leba yumthong sada 79.59 toti ising phangan khre haina union minister na phongdora khre ising phangan khre haina maming matha yaw kharba mioi kiana di phangde haidunu court case thangat pa yawde haina MP bimol na phongdora kle haukiba chathariba parliament ki nongjumi phamasige ngarang aroiba numita lok sabha da MP bimol akoijam na hangmo wahang amagi pakhom da union minister of state for Jal Shakti B Somana na Jal Jiban Mission ki makhada thasi ki taranipan phawda Manipur ki rural area da yumthong lap mariga lising yang khema thoi leibagi manungda yumthong la hunga lising yang khema pan haibadi sada 79.59 da toti ising phangan ba ngamkhibaga loinana ngasi phawda apunba senpham lupa crore 1090.19 gi manungda lupa crore 1078.82 sijina khre haide haida basan phamasda state expenditure na lupa crore 124.03 ni haina phongdok khre ngarang lok sabha da MP Bimola Kujam gi answer question amada Manipur da Jal Jiban Mission ki thorang hek pai khalakpada gi ngasi phawda apun ba sanphom kya thada khrabage mission asigi makhada 2019 gi August 15 dagi sahi asigi July 19 phawgi manung da yumthong lak ahunga lising kontrom doi songa kontra mapan da toti sing connection pi Sanpham kaya sijina krabagi haibagi detail pibina bataksin ke wahang asigi aiba pakumoina Union Minister of State for Jal Shakti B Monsanana mathaki wafam ase phongdokladuna mahana hai Manipur da Jal Jiban Mission ase haudorapa matamadu da Manipur ge rural area da laiba apunba yumthong gi sada 5.74 khak thaknaba afaba toti sing phanglam khi adubo haujukte yumthong sada 79.59 toti sing phangan bangam khre toti sing phangan ba habse state subject oiba maram na Jal Jiban Mission gi makhada thaba ase pakhanaba plan tawba implementation tawba operation amati maintenance punama state UT government na tawbani government of India de state lengak ta sel mateng pibani haina suphongdokhe amaram da MP Bimol Akojam na ex thadorpa waralamada mahana lok sabha da wahang hangba amada Jal Shakti minister na Manipur gi rural area da yumthong sa da 79.59 ising phangan khre haina pakhom pi khre dubo yamlaba senpham ama sijinaduna imungla ahum hena ising phangan khre hairiba sita sengna ground da phanglabra phangan khre haiduna maming matha laifam piraba mioi kiana ising phangde haiduna high court case thangana rakle MP ahak samak chairman oiba disa meeting da su maming matha yaroga ising piram da bathengna khre hairi asuk yam khraba senpham ama thadaduna mioi la ahum hena ising phangan khre hairaga mioi kya da pide phangde hairiba si public issue asoba amani haibasi miyam khanpham thoi haiba wafam su phongdorakle DGP dongyang ki mathakta CBI gumba manik tamba inquiry committee amana thigar hanbio haina phongdorakle haukiba chahi 2023 gi May 3 da Senku ki narco terrorist sing sa tharaki thong adu bo athengba piba gi mahut thawaina mateng pangsin khiba gi matam adu gi DGP
P Dongel ki mathakta CBI gumba maning tamba inquiry committee amana thigat pinaba khundrakpong kendra youth organization khubyo na governor Ajay Kumar Bala ki puning singsilakle sathar ki bathawang adu miyam na hangat na yenglaga loinana akan ba khungjang ama sangsin na ba sem saba tangai fadaba lerakle haukiba matam kya da thokiba tawdok sing paludraga su karigidama May 3 da genocide activist asi sathar ki bano haibado yellow mi mayam na khangna ba wafam amane matam adu ki Manipur ki state minister na February mapan da mahaki phamdagi resign tawkibadagi matung February 13 da president ru salaiduna PR makada lairiba lamdam amasoni haina seroladuna makha tarakle Assam amasung Manipur anigi marakta thabak tawminanaba exercise saman by Shakti Assam da hodokre Assam amasung Manipur anigi marakta hena ningthina tengwang pinanaba amadi amaga wakhal taminaba hengatnanaba Indian Army na Assam amasung Manipur ge officers sanga punna thabak tawminanaba ge singthaningai oiba thorang ama lokale haide exercise saman by Shakti 2025 haina mingthon ba thorang ase Assam ge Tinsukia district ge Laikuri da hodokibane military civil integration exercise asina lamdam asida Nariba Singnarak Kaya Kohanaba Security Force ka Sarkar gi Department Singa Masung Institute Singapore na Tabak Tawminanaba Pandam Thamle Haide Asigumba exercise ma operation Sat Bhavana gi Khutangda Manipur Thasi Kundagi Kuntra Phawa Pangthokane Numit Tarani Sathagadaba exercise Saman by Shakti asina Upper Assam amasung Manipur miyam amadi makhoi gi damak thabak tawriba institute singi marakta thajanaba hengat hananaba Pandam Thamle exercise asina security gi lamda Singnarak Sing Thengnanaba sem saba amasung Laingak ki apunba saktam ngak nabagi Pandam Sutham Lehade